Tungan tungan ba hiyai khumba news ki post ki lekhut ba maru oi ba I paw sing khar khanga jarga myam da share tawzage Kuki ZO na taliba dimana si Manipur sarkar da natte Bharat sarkar dani haina KNO na phongdokre Myanmar da ki ningthina train tawraba Kuki militant samapalom Manipur da sangsin khre haina security advisor na phongdokhiba wafam asi yumpham yawdaba pawni haina Kuki national organization KNO gi leader silent hakim na phongdokre wafam asi mojo historic unaba da phongdokhibani mahakna makha taraduna hai Kuki ZO na taliba demand asi constitutional oiba political demand amani separate administration demand asi Bharat sarkar da tanbani Manipur sarkar da tanba natte masigi damakta mapaleba ki group singi mateng lobagi mathau tade haina phongdokhi Kuki ZO na surveillance ki oina commercial drone sizinabadi lei adum oinamak bom thadaba ngamba advance oiraba drone sizinabadi leite lebak asigi agency amana thijilabasu asumba adumak sapchana khangma ngamgani haiki asigumba aranba wafam kaya sandokpa asina asakpa maidagi hajinbaga sap managani majority oiriba phurubna Manipur asi makhoi khaktagi oina khalli masigi mahini makhoi ngasi phangliba Kuki ZO na taliba demand asigi matangda hojiksu Bharat sarkar ga wari sanabagi process ta leiri hainasu KNO gi leader oiriba silent hakim na makhata na sunu phongdokhi Tampakki mafam kharada AFASPA amukhanna thamjilakpa Yana Leire Mamang sahi ki me ahum dagi tholakhiba kanglup ki irang asna maram oiraga nongmai sizinabagi sang wangkhalakpa amadi Tampakki mafam singda thoganingdaba thodok wathok sing thokpagi sang wangkhalakpa na maram oiraga Tampakki mafam kharada Armed Forces Special Power Act AFASPA amukhanna thamlakpa Yana Leire haina thajaba yaba pawgi likhun amana phongdokli Lagliba September 19 asda Manipur da AFASPA sanabagi matam loibana maram oiraga Manipur amadi Bharat sarkar ga wari sanaduna AFASPA thambagi jaga sing nauna amukhanna khanagadori hairi Thangmaiban takdo relief camp da Thamba smart TV ani masak khangdaba myoi ani na huran bi khre Kanglup ani gi marakta thokliba irang asna maram oiraga lanchelaktuna Thangmaiban thingel lekai da hangliba takdo relief camp ani da leiriba ahal laman ima ibel amadi SASL singna ngaihat awa pothaba oina relief camp asida khinjaba smart TV masak khangdaba myoi ani na huran bi khre hairi ITLM September 19 da Kuki taba area singda total shutdown lauthokre amasung September 19 tagin 18 phawna school holiday amasung September 19 tagin 18 phawna koiba satana lauthokre hairi